ꯅꯨꯡꯁꯤꯔꯕ ꯃꯔꯨꯞꯁꯤꯡ, ꯃꯃꯥꯡꯒꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯍꯥꯏꯖꯈꯤꯕ ꯃꯌꯥꯝ ꯑꯃ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯕꯗ ꯖꯤꯑꯣ ꯅꯦꯚꯦꯁꯅ ꯀꯔꯤ ꯍꯥꯏꯈꯤꯕ, ꯑꯗꯒꯤ ꯔꯦꯁꯄꯦꯛ ꯇꯧꯗꯕ, ꯌꯨꯅꯤꯇꯤ ꯑꯣꯏꯗꯕ ꯄꯨꯝꯕ ꯃꯊꯪꯒꯤ ꯅꯦꯛꯁ ꯃꯦꯠꯆꯇꯨꯗ ꯃꯌꯥꯝ ꯂꯣꯏꯅ ꯎꯈ꯭ꯔꯦ. ꯎꯖꯕꯦꯀꯤꯁꯇꯥꯟꯒ ꯊꯣꯛꯄ ꯄ꯭ꯂꯦ ꯑꯗꯨꯗ ꯔꯣꯅꯥꯜꯗꯣꯒꯤ ꯇꯨ ꯒꯣꯜ ꯆꯟꯈ꯭ꯔꯦ. ꯃꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯠꯈ꯭ꯔꯦ. ꯑꯗꯨꯒ ꯉꯁꯤꯒꯤ ꯇꯣꯄꯤꯛꯁꯤꯗꯤ ꯔꯣꯅꯥꯜꯗꯣꯒꯤ ꯃꯇꯥꯡꯅꯤ. ꯉꯁꯤꯁꯤꯁꯨ ꯃꯌꯥꯝ ꯑꯩ ꯈꯖꯤꯛ ꯑꯃꯨꯛ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯖꯔꯛꯀꯦ. ꯃꯈꯥ ꯇꯥꯔꯛꯄꯗ ꯔꯣꯅꯥꯜꯗꯣꯒꯤ ꯄꯨꯟꯁꯤꯗ ꯀꯔꯝꯕ ꯑꯃꯗꯤ ꯀꯔꯝꯅ ꯃꯍꯥꯛ ꯁꯇ꯭ꯔꯒꯜ ꯇꯧꯔꯛꯈꯤ ꯍꯥꯏꯕꯗꯨ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯈꯪꯅꯔꯕ ꯍꯤꯁꯇ꯭ꯔꯤ ꯑꯣꯏꯅ ꯂꯩꯈ꯭ꯔꯕ ꯋꯥꯔꯤ ꯉꯥꯛꯇꯅꯦꯕ. ꯑꯗꯨ ꯅꯍꯧꯅꯅ ꯑꯃꯨꯛ ꯑꯩꯅ ꯈꯖꯤꯛꯇꯪ ꯃꯌꯥꯝꯅ ꯈꯪꯍꯟꯅꯤꯡꯕ ꯏꯟꯐꯣꯔꯃꯦꯁꯟ ꯈꯖꯤꯛꯇꯪ ꯃꯌꯥꯝꯗ ꯍꯥꯏꯖꯕꯅꯤ. ꯔꯣꯅꯥꯜꯗꯣꯒꯤ ꯃꯄꯥ, ꯔꯣꯅꯥꯜꯗꯣꯒꯤ ꯐꯥꯗꯔ ꯑꯁꯤ ꯔꯣꯅꯥꯜꯗꯣꯅ ꯆꯍꯤ 10 ꯁꯨꯔꯛꯄ ꯃꯇꯝ ꯋꯥꯔꯜ ꯀꯞ ꯌꯥꯎꯔꯤꯉꯩ ꯃꯅꯨꯡꯗ ꯃꯍꯥꯛꯀꯤ ꯃꯄꯥ ꯂꯩꯈꯤꯗꯦ. ꯂꯣꯁ ꯍꯤꯁ ꯐꯥꯗꯔ. ꯃꯍꯥꯛ ꯁꯇ꯭ꯔꯦꯁ ꯌꯥꯝꯅ ꯂꯩꯈꯤ ꯃꯇꯝꯗꯨꯗ. ꯗꯦꯟ ꯅꯝꯕꯔ 2ꯗ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛ, ꯍꯥꯏꯕꯗꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤꯗꯃꯛ, ꯃꯌꯥꯝꯒꯤꯗꯃꯛ ꯀꯔꯤ ꯔꯦꯁꯄꯣꯟꯁ ꯂꯧꯒꯦ, ꯀꯔꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ, ꯀꯔꯤ ꯗꯣꯅꯦꯠ ꯇꯧꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯦ. ꯑꯅꯤꯁꯨꯕꯗ ꯃꯍꯥꯛꯀꯤ ꯃꯆꯥ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯃꯆꯥ ꯀꯥꯏꯅꯈꯤ. ꯇ꯭ꯋꯤꯟꯁ ꯄꯣꯛꯄꯗ ꯑꯃ ꯂꯩꯈꯤꯗꯦ. ꯑꯍꯨꯝꯁꯨꯕꯗ donate his first Ballon d'Or for charity. ꯃꯤꯌꯥꯝꯒꯤꯗꯃꯛ ꯂꯩꯇ ꯂꯥꯏꯔꯁꯤꯡꯒꯤꯗꯃꯛꯇ Ballon d'Or award ꯑꯗꯨ donate ꯇꯧꯊꯣꯛꯈꯤꯕ. December 2, 2008ꯇꯅꯤ ꯃꯍꯥꯛꯀꯤ ꯑꯍꯥꯟꯕ ꯃꯦꯟꯆꯦꯁꯇꯔ ꯌꯨꯅꯥꯏꯇꯦꯗꯇ ꯌꯥꯎꯔꯤꯉꯩꯗ with 42 goals ꯆꯟꯗꯨꯅ ꯃꯦꯟꯆꯦꯁꯇꯔ ꯌꯨꯅꯥꯏꯇꯦꯗꯄꯨ ꯆꯦꯝꯄꯤꯌꯟ ꯂꯤꯒ ꯑꯃꯗꯤ ꯄ꯭ꯔꯤꯃꯤꯌꯔ ꯂꯤꯒꯇ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯍꯥꯛꯅ ꯁꯄꯣꯔꯠ ꯇꯧꯈꯤ. ꯑꯗꯨꯒ ꯃꯔꯤꯁꯨꯕꯗꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯇꯦꯇꯨ ꯑꯃꯇ ꯂꯩꯇꯦ. ꯀꯔꯤꯒꯤꯗꯃꯛ? ꯕ꯭ꯂꯗ ꯗꯣꯅꯦꯁꯟ ꯇꯧꯕ ꯃꯍꯥꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯃꯦ. ꯑꯗꯨꯅ ꯃꯁꯥꯗ ꯇꯦꯇꯨ ꯑꯃꯠꯇ ꯂꯩꯇꯦ. ꯇꯦꯇꯨ ꯐ꯭ꯔꯤ. ꯃꯉꯥꯁꯨꯕꯗ ꯇꯔꯀꯤ ꯑꯃꯗꯤ ꯁꯥꯏꯔꯤꯌꯥꯗ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ, ꯑꯥꯔꯠꯀ꯭ꯋꯦꯛꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯄ꯭ꯂꯦꯟꯗ with full care ꯌꯥꯎꯕ ꯄ꯭ꯂꯦꯟ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯊꯥꯈꯤ. ꯇꯔꯨꯛꯁꯨꯕꯗ during pandemic, ꯍꯥꯏꯕꯗꯤ COVID-19 ꯃꯇꯝꯗꯨꯗ ꯃꯍꯥꯛꯅ ꯄꯣꯔꯇꯨꯒꯤꯖꯀꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯂꯥꯌꯦꯡꯅꯅꯕ ꯀꯣꯚꯤꯗꯅ ꯅꯥꯔꯕ ꯃꯤꯑꯣꯏꯁꯤꯡ, ꯄ꯭ꯔꯖꯥꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯂꯥꯌꯦꯡꯅꯅꯕ 1 million euro. 1 million euro ꯑꯁꯤ ꯏꯟꯗꯤꯌꯟ ꯀꯔꯦꯟꯁꯤꯗ ꯍꯥꯏꯔꯒ 10.7 10.8 crores rupeesꯅꯤꯀꯣ. ꯏꯟꯗꯤꯌꯟ ꯀꯔꯦꯟꯁꯤꯗ ꯍꯥꯏꯔꯒꯅ ꯑꯆꯧꯕ ꯗꯣꯅꯦꯁꯟꯅꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯃꯤꯌꯥꯝꯒꯤꯗꯃꯛ. ꯑꯉꯥꯡ ꯑꯃꯒꯤ ꯕ꯭ꯔꯦꯟ ꯁꯔꯖꯔꯤ ꯇꯧꯅꯅꯕ $83,000 ꯑꯗꯨ ꯃꯍꯥꯛꯅ ꯗꯣꯅꯦꯠ ꯇꯧꯈꯤ. ꯑꯉꯥꯡ ꯑꯗꯨꯕꯨ ꯁꯔꯖꯔꯤ ꯇꯧꯅꯅꯕ ꯑꯉꯥꯡꯁꯤꯗꯀꯣ. ꯅꯤꯄꯥꯟꯁꯨꯕꯗꯅ ꯃꯍꯥꯛꯅ ꯃꯣꯔꯣꯀꯣꯒꯤ ꯄ꯭ꯔꯖꯥꯁꯤꯡ, ꯑꯥꯔꯠꯀ꯭ꯋꯦꯛꯅ ꯋꯥꯔꯕ ꯚꯤꯛꯇꯤꯝꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯍꯣꯇꯦꯜꯗ ꯂꯩꯅꯅꯕ, ꯁꯦꯜꯇꯔ, ꯆꯥꯕ ꯊꯛꯄ ꯄꯨꯝꯅꯃꯛ ꯃꯐꯝꯗꯨꯗ ꯂꯩꯅꯅꯕ ꯃꯍꯥꯛꯀꯤ ꯍꯣꯇꯦꯜꯗ ꯃꯍꯥꯛꯅ ꯑꯗꯨꯁꯨ ꯃꯍꯥꯛ ꯃꯤꯌꯥꯝꯗ ꯍꯥꯏꯈꯤ. ꯃꯣꯔꯣꯀꯣ ꯄ꯭ꯔꯖꯥꯁꯤꯡꯗ ꯃꯍꯥꯛꯅ ꯑꯣꯐꯔ ꯇꯧꯈꯤ. ꯃꯥꯄꯟꯁꯨꯕꯗꯅ ꯃꯥꯅ ꯗꯣꯅꯦꯁꯟ ꯇꯧꯈꯤꯕꯁꯤ ꯃꯁꯤꯡ ꯊꯤꯅꯤꯡꯉꯥꯏ ꯂꯩꯇꯦꯀꯣ. ꯑꯩꯅ ꯈꯔ ꯂꯧꯈꯠꯂꯒ ꯁꯨꯝ 9, 10, 10 ꯂꯧꯈꯠꯂꯒ ꯍꯥꯏꯖꯕ ꯋꯥꯅꯦꯕꯀꯣ. ꯑꯗꯨꯅ ꯅꯦꯄꯥꯜꯗ ꯑꯥꯔꯠꯀ꯭ꯋꯦꯛ ꯀꯟꯅ ꯇꯧꯈꯤꯕ ꯑꯗꯨꯗ ꯕꯤꯜꯗꯤꯡ ꯑꯗꯒꯤ ꯃꯤ ꯑꯁꯤ ꯑꯅꯥ ꯃꯌꯥꯝ ꯊꯣꯛꯈꯤ. ꯑꯗꯨꯗ ꯃꯍꯥꯛꯅ ꯗꯣꯅꯦꯁꯟ ꯇꯧꯈꯤꯕꯁꯤ 7 million euro. 7 million euro ꯏꯟꯗꯤꯌꯟ ꯀꯔꯦꯟꯁꯤꯗ ꯑꯃꯨꯛ ꯀꯟꯚꯔꯠ ꯇꯧꯔꯒꯗꯤꯀꯣ nearly 75 crore ꯒꯨꯝꯕꯅꯦꯀꯣ. ꯌꯥꯝ ꯌꯥꯝꯈ꯭ꯔꯖꯥꯠꯅꯤ ꯄꯩꯁꯥꯁꯦ. ꯑꯗꯨꯝꯕ ꯑꯆꯧꯕ ꯗꯣꯅꯦꯁꯟꯅꯤ ꯃꯥꯅ ꯇꯧꯔꯤꯁꯦ. ꯃꯌꯥꯝꯒꯤꯗꯃꯛꯇ ꯃꯥꯅ whatever ꯃꯍꯥꯛꯅ ꯇꯥꯜꯂꯛꯄ ꯑꯗꯨꯒꯤ ꯃꯇꯤꯛ ꯃꯍꯥꯛꯅ ꯉꯝꯖꯕ ꯃꯈꯩꯗꯣ ꯃꯤꯌꯥꯝꯗ ꯗꯣꯅꯦꯁꯟ ꯑꯃꯨꯛꯅꯤ ꯃꯥꯅ ꯇꯧꯊꯔꯤꯁꯦ. ꯇꯔꯥꯁꯨꯕꯗꯅ ꯃꯍꯥꯛꯅ ꯐꯪꯕ 2011ꯗ ꯐꯪꯕ ꯒꯣꯜꯗꯟ ꯕꯨꯠ ꯑꯦꯋꯥꯔꯗ ꯑꯗꯨ ꯗꯣꯅꯦꯠ ꯇꯧꯈꯤ. ꯑꯗꯨꯒ ꯑꯣꯛꯁꯟ ꯇꯧꯈꯤ. ꯑꯣꯛꯁꯟ ꯇꯧꯕ ꯄꯩꯁꯥꯗꯨꯅ ꯀꯌꯥꯝ ꯐꯪꯒꯦꯅ approximately 1.5 million. $1.5 million ꯏꯟꯗꯤꯌꯟ ꯀꯔꯦꯟꯁꯤꯗ ꯑꯣꯟꯊꯣꯛꯑꯒꯗꯤ 14.16 lakhs, ꯍꯥꯏꯕꯗꯤ 14 crore 16 lakhs nearly approximately ꯁꯨꯃꯥꯏꯅ ꯇꯥꯏ. ꯑꯗꯨꯒꯤ ꯑꯆꯧꯕ ꯄꯩꯁꯥꯁꯤꯁꯨ ꯃꯍꯥꯛꯅ ꯃꯥꯒꯤ ꯒꯣꯜꯗꯟ ꯕꯨꯠ
2011ꯒꯤ ꯐꯪꯕ ꯑꯗꯨ ꯃꯌꯥꯝꯅ ꯑꯣꯛꯁꯟ ꯂꯥꯎꯊꯣꯛꯑꯒ ꯗꯣꯅꯦꯠ ꯇꯧꯈꯤꯕ ꯀꯔꯤꯒꯤꯗꯃꯛ ꯒꯖꯥ ꯄꯦꯂꯦꯁꯇꯥꯏꯟꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯁ꯭ꯀꯨꯜ ꯕꯤꯜꯗꯤꯡ ꯑꯉꯥꯡꯁꯤꯡꯒꯤ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯀꯣ ꯑꯉꯥꯡꯁꯤꯡꯕꯨ ꯁꯦꯝꯒꯠꯅꯅꯕ ꯑꯗꯨꯒꯤꯗꯃꯛ ꯑꯣꯛꯁꯟ ꯂꯥꯎꯗꯨꯅ ꯒꯣꯜꯗꯟ ꯕꯨꯠ ꯑꯗꯨꯕꯨ ꯗꯣꯅꯦꯠ ꯇꯧꯈꯤꯕ ꯃꯁꯤꯅꯤ ꯍꯧꯖꯤꯛ ꯄꯣꯏꯟ 10 ꯈꯛꯇꯅꯤ ꯑꯩꯅ ꯄꯨꯊꯣꯛꯆꯔꯤꯕꯗꯨ ꯑꯁꯤꯗꯒꯤ ꯍꯦꯟꯕ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕ ꯃꯥꯅ ꯗꯣꯅꯦꯠ ꯇꯧꯕ ꯃꯥꯒꯤ ꯊꯃꯣꯏ ꯆꯥꯎꯕ ꯑꯗꯨꯒꯨꯝꯕ ꯊꯃꯣꯏ ꯊꯤꯅ ꯆꯥꯎꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯁ꯭ꯇꯤꯜ ꯃꯤꯑꯣꯏ ꯈꯔꯅꯗꯤ ꯍꯦꯠ ꯇꯧꯋꯦꯕ somebody hates Ronaldo ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯑꯗꯨꯛ ꯌꯥꯝꯅ ꯊꯃꯣꯏ ꯆꯥꯎꯕ ꯃꯤꯑꯣꯏ ꯄꯨꯔꯥ ꯍ꯭ꯌꯨꯃꯦꯅꯤꯇꯦꯔꯤꯌꯟ ꯃꯤꯒꯤ ꯋꯥꯈꯜꯂꯣꯟ ꯆꯦꯟꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯔꯤꯒꯤꯗꯃꯛ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯅ ꯇꯣꯏꯅ ꯀꯔꯤꯒꯤ ꯕꯦꯗ ꯀꯃꯦꯟ ꯀꯣ ꯌꯥꯅꯤꯡꯗꯕꯁꯨ ꯀꯩꯗꯧꯕꯒꯤꯗꯃꯛ ꯕꯦꯗ ꯀꯃꯦꯟ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯅꯦꯕ ꯑꯩꯅ ꯑꯩꯒꯤ ꯀꯣꯛꯇ ꯍꯪꯖꯔꯤꯕ ꯋꯥꯍꯪꯁꯤꯀꯣ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛꯇꯨꯗꯁꯨ ꯕꯦꯗ ꯀꯃꯦꯟ ꯇꯧꯔꯛꯄ ꯃꯌꯥꯝ ꯌꯥꯎꯋꯦ ꯕꯠ 99%ꯗꯤ ꯒꯨꯗ ꯀꯃꯦꯟꯅꯦ ꯊꯝꯁ ꯑꯞꯅꯦ ꯀꯣ ꯑꯗꯨꯒ ꯈꯔ ꯃꯈꯩꯗꯤ ꯀꯣ ꯅꯦꯒꯦꯇꯤꯚ ꯀꯃꯦꯟ ꯄꯤꯕ ꯌꯥꯎꯋꯤ ꯑꯗꯨ ꯃꯤꯒꯤ ꯃꯣꯠꯅꯤ ꯑꯗꯨꯕꯨ ꯑꯦꯅꯤꯋꯦ ꯃꯍꯥꯛꯅ ꯐꯕ ꯃꯍꯥꯛꯅ ꯃꯤꯌꯥꯝꯒꯤꯗꯃꯛ ꯀꯔꯤ ꯈꯜꯂꯤ ꯀꯔꯤ ꯇꯧꯏ ꯍꯥꯏꯕꯗꯨ ꯃꯌꯥꯝꯅ ꯈꯪꯍꯟꯅꯤꯡꯕꯗꯒꯤ ꯑꯩ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯁꯤ ꯍꯥꯞꯆꯈꯤꯕꯅꯤ ꯍꯪꯖꯅꯤꯡꯕ ꯋꯥꯍꯪꯗꯤ ꯂꯥꯁꯇ why still hate Ronaldos ꯀꯣ ꯑꯗꯨꯅꯤ ꯃꯌꯥꯝꯗ ꯏꯟꯐꯣꯔꯃꯦꯁꯟ ꯃꯍꯥꯛꯀꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯌꯥꯝ ꯑꯗꯨ ꯄꯤꯔꯤꯕꯗꯣ ꯀꯗꯥꯏꯗꯅꯣ ꯃꯍꯥꯛꯅ ꯑꯦꯔꯣꯒꯦꯟ ꯑꯣꯏꯔꯤꯕ ꯀꯗꯥꯏꯗꯅꯣ ꯃꯍꯥꯛꯅ ꯑꯆꯧꯔꯝ ꯀꯥꯔꯤꯕ ꯀꯣ ꯑꯗꯨ ꯃꯌꯥꯝꯁꯤꯡꯗꯣ ꯑꯩꯅ ꯈꯪꯍꯟꯅꯤꯡꯗꯅ ꯀꯟꯇꯦꯟ ꯑꯁꯤ ꯁꯦꯝꯖꯕꯅꯤ ꯃꯌꯥꯝꯒꯤꯗꯃꯛ ꯉꯁꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯆꯪꯁꯤꯜꯂꯒ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯃꯈꯥꯒꯤ ꯀꯃꯦꯟꯗ ꯏꯁꯥꯒꯤ ꯃꯣꯠ ꯀꯔꯤ ꯂꯩꯒꯦ ꯀꯔꯤ ꯏꯟꯐꯣꯔꯃꯦꯁꯟ ꯀꯥꯟꯅꯕ ꯐꯪꯉꯤ ꯐꯪꯗꯦ ꯍꯥꯏꯕꯅꯆꯤꯡꯕꯗꯨ ꯃꯈꯥꯒꯤ ꯕꯇꯟꯗ ꯂꯥꯏꯛ ꯀꯃꯦꯟ ꯑꯃꯗꯤ ꯁꯤꯌꯔ ꯃꯦꯛꯁꯤꯃꯝ ꯁꯤꯌꯔ ꯌꯥꯔꯤꯃꯈꯩ ꯇꯧꯕꯤꯌꯨ ꯏꯟꯐꯣꯔꯃꯦꯁꯟ ꯑꯁꯤ ꯇꯦꯟꯇꯛꯅ ꯃꯌꯥꯝꯗ ꯑꯩ ꯈꯪꯍꯟꯖꯅꯤꯡꯗꯅ ꯄꯤꯖꯈꯤꯕꯅꯤ ꯃꯁꯤꯅꯤ ꯃꯌꯥꯝ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝꯕꯨ thank you everyone hats off to CR7 Ronaldo thank you Portugal, a seleção chegou!